이기 크로파티네 레카드 마밍 살리바 집가다 야원을 레버 누피두부 낭난 롱리는 무기두부 에 트라비 나 뭔가 보네 nang bukoy tantanap siyang pang. Understanding ka kapit. Ado, ay na nang bunong siya have sintang di. Ima, ay siya magunga tilay bara. Yamlay isadi jagat ki mabunga Sri Krishna gi kuchubu ngamjabani dana. Ima, kisnagi kuchuche faja bara. Malay masida nanggi hingbagi matam loire. Aduna nangbu asi leibak tagi ay na lawba lakibani. Asi leibak ta sat asila. Thank Christ asi. Misi toiba lamdam ni. Atopa asi basingdo. Ay na pohodrabadi. Amuk hingalak tanawa thok naragan. ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯛꯑꯒꯦ ꯂꯥꯏꯚ ꯑꯣꯏꯅ ꯂꯥꯏꯚ ꯑꯣꯏꯅ ꯇꯝꯃꯣ ꯐꯔꯦ 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 ꯇꯥꯃꯣ ꯆꯧꯒꯦꯀꯣ ꯆꯠꯊꯣꯛꯎꯔꯣ ꯆꯧꯒꯦꯀꯣ ꯆꯧꯒꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕꯤꯗ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯦꯁꯤꯅꯤꯅꯦ ꯂꯩꯁꯥꯕꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯩꯁꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯤꯡꯗꯅ ꯑꯗꯨꯏꯗꯤ ꯄꯥꯕ ꯍꯦꯛ ꯀꯣꯏꯔꯨꯔꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯍꯥꯆꯟꯗ꯭ꯔꯝꯁꯤꯗꯤ ꯅꯍꯥꯟꯅ ꯑꯐꯥꯎꯕ ꯍꯦꯔꯣ ꯑꯃ ꯑꯣꯏꯅꯤ ꯍꯥꯏ ꯉꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤ ꯅꯄꯛꯇ꯭ꯔꯕ ꯗꯣꯅ ꯐꯤꯡꯒ꯭ꯔꯦ ꯐꯤꯡꯕꯩꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯐꯥꯎꯕ ꯍꯤꯔꯣ ꯑꯃ ꯑꯣꯏꯔꯣꯏꯗꯤ ꯍꯥꯏꯈꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯗꯕ ꯗꯥꯎ ꯌꯥꯒꯗꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯀꯃꯥꯏꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯤꯕꯗꯨꯅꯤ ꯕꯤꯍꯥꯏꯟ ꯑꯦꯚ꯭ꯔꯤ ꯁꯛꯁꯦꯁ ꯃꯦꯟ ꯗꯤꯌꯔ ꯏꯖ ꯑꯦ ꯋꯨꯃꯦꯟ 에 자꾸 nang thuna muli matik ai su lama phadoi ni che yeah yeah che tha manga sure tolo phangda ba ai di mit khatlanu ibema chatre pi ba mo pak thi dak ni pamu jai ai di pamu jai pa pa ꯐꯅꯉꯅ ꯂꯥꯛꯈꯤꯅꯤ ꯊꯦꯡꯖꯜꯂꯦꯅꯦ ꯁꯤꯗꯤ ꯌꯨꯝꯗꯒ ꯆꯪꯈꯤꯔꯣꯏꯒꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯂꯩꯔꯛ ꯈꯨꯜꯂꯛ ꯐꯥꯎ ꯐꯥꯎꯗꯅ ꯆꯠꯈꯤꯕ ꯑꯗꯨꯅ ꯃꯣꯏꯅ ꯎꯔ ꯉꯛꯆꯔꯒ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃ ꯂꯩꯔꯤ ꯀꯔꯤꯅꯣ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯄꯨꯟꯅ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ ꯑꯩ ꯉꯥꯏꯔꯝꯃꯤꯔꯣ ꯆꯦꯌꯣ ꯑꯩ ꯊꯕꯛ ꯈꯜꯂꯝꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ सिपाही ओइदना सिपाही की ड्रेस सेटपा याबा नते सिपाही की ड्रेस सेट के हाइबा तारगदी मखल लनी ले फिल्म द सेटपा मा लीला द सेटपा मा आइना रियलिटी द सेलिदना आई जे असेंबगी सिपाही ओइरेना ताइन खरा खाना खोंगे तुम बयाते ना मपून है तो चाहिए भी खोंगे खाना तो खोंगे ना मपून है तो चाहिए खोंगे चाहिए भी खोंगे चाहिए भी नो पुनों नहीं है कनागुम्बीनदी हाइने नुसिबसे कथोकपनि हाइना अदुबु पुक्चेल चाउबी सादुना आइगी नुसिबबु कनागी मफमदसु कथोकलो कथोकलिबा नुसिबदो असेंबा नुसिबा नते At the starting of the week at Summit Talks you'll hear them speak kangulit na bani din nang si ai gini kandong pong show layer boy kay dong ay da ay wakasina jom labi dungo ning danan ngo tamjage ko tikinu ko abi kinu nang lai gira ina khun gira lai ba phano ju aina dum lep taw le kari lep tu le yaroida du thajadira nang nongi lega kaawgani da du oiroida 하지디나 kamai thajadurige nangi pesa bai mungni aidi thajadi 하지데 thajadi Hey, brother, I say, 我吧。
ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩꯗꯣ ꯐꯖꯕ ꯊꯦꯡꯅꯈ꯭ꯔꯕ ꯅꯪ ꯎꯈ꯭ꯔꯕꯣ ꯁꯛꯁꯨ ꯐꯖꯔꯤꯕ ꯊꯨꯝ ꯐꯤꯔꯥꯜꯁꯨ ꯆꯥꯔꯤꯕ ꯄꯣꯛ ꯄꯣꯛ ꯂꯥꯎꯕ ꯑꯩꯅ ꯅꯅꯥꯛꯇ ꯂꯦꯞꯄꯁꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯦꯃꯦ